Maithiba Pinaba US na Henna Akanba Lanjang Changshinnaba Sem Shakhre American Shing Middle East THADOKNABA KHRE West Asia da thokliba lan asida US na Iran bu Maithiba Pinaba gidamak Henna Akanba Lanjang Changshinnaba Sem Shakhre US President Donald Trump na lan asi mai paknaba gidamak mahaki lanmi singda Henna Sathiba makhalgi Lanjang leptana Changshinnaba pautak pikre Maryland gi camp David Tapangthokpa cabinet meeting amada US President Donald Trump na paumisinda West Asia gi lan asi US na soidana maki mai pakani lanfam asida lebak asigi lanmi singna makhoigi matik mathona sing mapungphan seasonary haiba wafam phongdoki Iran gina haibada nuclear gi khulai amata laitre amasung Iral da makha taba Henna Akanba Lanjang Changshinnaba haina su President Trump na makha tana paumisinda phongdoki US President Trump na Vietnam amasung Afghanistan gi sokna kiba lan singi matangda palladuna tha manga khakta ngairiba West Asia gi lan asida US lanmi na Iran lanmi gi mapangal sing hantha hankre haidi US na West Asia da lan asigi warosin puraknaba negotiation sing lambida changsinduna lakhibani adumapu Iral gi machin thiba amasung oidaba kayana US gi thajaba manghalle haina su Trump na makhatana phongdoki US na Iran gi mathakta Henna Akanba Lanjang Changshinnaba thorang tawba oina Jordan da leiba US Embassy da leibak adugi miyambu Middle East THADOKNABA chekshin warol thamkre West Asia gi lan Henna Changshinnaba Sem saringai cherak asida Middle East da leiriba American Sing Henna khudongthiba mayok narakpa yabagi oithokpa leibana Jordan da leiba US Embassy sing da security alert lauthokibani nakal amromda US na Iral gi marak mathakta Henna Akanba Lanjang Changshinnaba di Tehran na su Middle East da leidiba US ka mapang oina chatminariba leibak singi maru oiba engine infrastructure sing da landagani haina kihan khangan kre